Arin Rabi Amadi Tungalan Muiva and Lusinguna, Sanati Bawarina, Aro Bawarif Oidri, Manipur, Assam, Arunachal Pradesh Namadi, Nagaland government, Singamadi stakeholders Singa, Wari Sadar Mamatunda, Aro Bawarif Logo the Benihina, Civil Sanong Tomabir in Hairi. Naga Pistoki Warusin Purapada Manipur, Apuna Satam Kaibi Aruhaina, Koko Minalusin, Lautoki Bagimatungina, Baham Kayada, Paktak and the Sintalipi Hongzang Sing Sanctionary. Koko mina Manipur miyam kusam naduna Manipur pumada sang silibas sintali pagi kongjang asi hayang nabi amang ginumidang wayang pung taruk pauba sangdokre. Naga pisto ka mari lenena mahiloi sang singbo military zone on top na bohonara pagi thawongbo mahiloi kunagi sauna rajo thibani haina Joint Students Coordinating Committee JSCC na yanin na bapongdorakli. Manipur के अपन में सक्तम कायदे नबा Manipur लैंगाकना पाइकला पथाबक सिंगदा लमनमसे की मियाम थाजब थमियो हाइना वर्क्स मिनिस्टर थोंगाम बिसोजिन फोंगदोरकली अमसों जम्मू एंड कश्मीर अमसों लद्दाख को अनोबा यूनियन टेरिटोरी अनि ओइना मसिदगी लैरे फॉर्मर आईएएस ऑफिसर राधा कृष्ण माथुरबो यूनियन टेरिटोरी ऑफ लद्दाख की अहानबा लेफ्टिनेंट गवर्नर ओइना वासक लौखरे Mayam kurumzari adoni emir bas impact news ni ay takalamam siyam kanan hauze pungjab se phawbagi mara paw sing miyam da pizari Naga pisto ki aroi bagwarisin purak naba New Delhi da NSN IM amasung India government ani gi marakta sathakiba mifam mai pang loisin kre nimidang waram nakalanigi pham kiba aroi ba tangka ki mifam maduda Naga miyamna Naga flag sijinaba da yana kre haina ismojo amadi scroll.in anina report tawri Adubo, ngasi Arin Rabi Amadi, Tungalin Muiva Anina, Lusingduna Sanakiba, Warising Aduna, Aroibu Warif Oidri, Manipur, Assam, Arunachal Pradesh Amadi, Nagaland government Sing Amadi, stakeholders Singa, Waris Sandarba Matunda, Aroibu Warif Logo the Benihaina, Manipur Minister Nongtoma Birena, Impact News ka, telephone line Waris Sanabada, Fongdorakli. Makha tawal akurisi kuri home ministry dagi state nama officially thola ni rudai da hire kado settlement nama tawdinagi among the naga group tawgi stakeholder including the state of Assam, Manipur and Arunachal Pradesh ki moisi duly consult tawgani ado mogi consent sing do nainaraga option gani hai ba ado hojik ko jiki mayam viral hoiriba mayam flag yanagre khot ke ga hai basidi kari gumba pot amata final hoibo laitri hai ba kari gumba pot amata final hoibo laitri final hoidori ko posi aikogi kenoga stakeholders in sige aya ba unar matung ga yagada bani hai ba hoigada bani hai ba ado mogi prime minister na hon bill la thokani ga si amta si final to hoidri no adu gumba kari mat laitri hoji home ministry dagi kano statement thola agani in return aduna maduna public na kasu yam kaina uski mogi akhoi da pire ba commitment gi matung na nunga goitui akhoi gi khana rakhini akhoi kaurga loina ga ta ni hai ko odam lai gi na mai admit Naga pistok asiga mari lenena all political party ki mute singa punna Delhi sang sinduna center gi lusingba singa wafam kaya taksin khraba matung dangasi Home Minister Amit Sahana stakeholder sing yaudana madi makhoiga khanadana kariguma thabak amata tawroi haina thajaba pirakli haina Minister Birena Fongdorakli Union Home Minister gi maikai dagi thajaba amagalonena pirakli statement asida miyam punamangna ingna sikna laibiduna Sasinaba Pau the Yimpam Oiduna, Lana Sapigo Hinasu, Manipur Minister N. Birena, Miamda, Masamang Miam, the Appeal Taurakli. I going around all political party team Union Home Minister Shri Amit Shah ji delegation akoi manga akoi taruk na unare unabadu da Honorable Union Minister Amit Shah ji na categorically karigumba hujik makhal amatagi madugi waroshin porongna bagi wa stakeholders in maroina Manipur gi Arunachal Pradesh gi amadi Assam gi sokani na chingnariba adugumba state singdugi wa tanadana wa khanadana karigumba thaba amata tauroi haidana yamna categorically akhoi da hairakre state sigi chief minister moina mayamda appeal tawjari Union Home Minister na piraiba thajaba amadi chief minister moina ainasu adugumba mahaki central government gi adugumba war to the Khazaba Tamzabugalo and Mayam appeal to Jari
पेपर खरदा हा ग्रेटर नागालैंड ज्ञानखरे हा फ्लेग ज्ञानखरे हा अदु ज्ञानखरे न तौरिबा मयामसी ऑफिशियल ओइबा पोट अमत नते अमित शाह जी की ऑफिस दगी और मसादगी अइंगोंदा हौजिकसु डायरेक्ट नंग प्रेस इंटरव्यू तौरकांदा मयामदा हाइबा वाफम से थादो अइना हाइयो नथिंग्स इज टेकन प्लेस मयाम हाइबा मणिपुर की मियाम की अमदी स्टेक होल्डर मयाम की अयाबा यावदना सिगी पोसे करिगुममदा तौगिरोयना गाइसु से हाइदना आई मयामना पाउसे तमजबनी अदुना मणिपुर की मियामदा एना अपील तौजरी वाखल फादना इंगना फजना लेरकांदा अखोई तौगदबा थबक तो अखोई सरकार अमदी मियाम पुन्ना अखोई मतम पुनमकदा चटमिनरी ngasi warusin purlaba yai haina thajanariba naga pisto ki warusin purpada manipur ki apunma gi saktam kaibi yarui haina coordination committee on manipur integrity kokomi na lauthoki ba pung kungi senthalepa gi khongjangna manipur gi mausa gi punsida chauna kaiba pikre ngase yo pung mari dagi hauduna manipur pumada sangsileba khongjang asibu sagoladuna manipur gi maruiba kaithel sing thonglona ki maruina khwairamang kaithel pauna kaithel thangal kaithel kwa kaithel lamlong kaithel samaro kaithel wangoi kaithel amadi maya infal kaithel sing thonglona ki lamida lanai gari khar natana passenger gi gari amada senaki de oil pump school college sing thonglona ki mafam kaya da khongjang sagot pamioi sing lamida thoraktuna lambi mayaida wakani famna ki lenga ki maikai dagi so manipur police amadi central paramilitary force ki personnel kaya mafam kaya da sai thoktuna pamdaba thodok sing thoktana ba akan mamongda ngak sin gi thabak sathaki nakala maranda khongjang asibu sabaladuna kaksing district ki yanglam wabagai therapy sakamadi imphal west ki usiwagi mafam kaya da so lekai lekai gi club amasung mera paibi kayana mayelambida thoraktuna kokome gi khongjang singasi sagut ki semi 3 2 1 semi 3 Purgapun bagi saktan. Manipur. Coordinating Committee on Manipur Integrity Kokome gi miang makhada kongba wangkai konung mamang sebam lekai Brahmapur laipum lekai khurai lamlong kaithel haikru makong khurai sai tebilera khumidok amadi pangini sing mafam sing dasu section mifam sing sathaki hariba mafam sing asida miyamna Indonaga pisto ki warus lakpada Manipur ki apunu ki saktam kai biaru haiba akan mukhalau kayasu launaki New Delhi da hoju ju chathari bu wari asi kari tangkak ta lakha ge kari phibam oir ka ge habi ji biam na jamna thorang na wan ngai ba gi tanja am oiri loiri na kari gumba hariba asugum laba Indonaga ki oba pisto ki waro chi lakpan matam da Manipur ki apun ma sakam da chingna ra budi Manipur ki miam na mamang da thok triba amuk to su oi gi triba khongjang ke changsang ne loina na Manipur ki tungi phire lakhokari haiba wafam phawa Manipur ki civil society ke ara puchin dra che ki ba kokumi ne phawa phongtok ko laikhabani maramadu India government of Manipur government Manipur miang interest sopa thabak tarbo matam da kari karam miya ki apam thabak lakhona ka de haibu di ngai mi na batari Hoji hoji aikoina Manipur da karimta soina hairamaga Manipur gi akoi gi mahi loisang singda akoi gi sipai thamjalaga military tawse mache akoi puning da singna da ngamde maramanuri yamna tuna akoi mahi loisang sing lebi sipai sing je magi mapamda halambi go haibase mache akoi wapon India government na akhoi da machet tana ba Manipur machet tana ba tor pachu yaroi kariguma tororaga di akhoi na ngamba akhoi ju siba ki da na akhoi na chomthokani sangnan gani khongja Manipur saktam kai yaroi long live Manipur
हौजे हौजिक सानरीबा वारी शांतिगी वारी असिदा अखोगी मणिपुर की सकम कायबे आबा मैहोरोल लगी सैली सांग सिना लेमिनरगलाबा नुक्सी चाना लेमिनरगलाबा मणिपुर इरमदम मसिबो कायबे आबा वारोसिन अमत पुरक यारो करिगुम कायबे आबा वाफम अमदा मसिगी वारोसिन पुरक तारबदी अखोई पुनमक सिब संग नायदना थवाइना पन थापीरगा अखोई इरमदम मणिपुर सिबु कनगनी हर एपिसोड असिदा मणिपुर की ngaphaida amasung मणिपुर दा लेरिबा फरुप कांगलोप सिंगा करिगुम्बा चिंगचेप थाजिन्दुना नपाक ताबा याबगी वाफम जारुक लबदी मणिपुर बियाम याबा गमलोय हाइबगी अदुम लबा खोंजंग गी छाउ को मोयना ngasi लबलोंग हारिबा मफम असिदा जु मफम असिदा लेरिबा बियामना ngasi हिमन चेन सेमदुना amasung रैली जातुना याम अकन ममोंग खोंजंग चांगसिली हारि रैली असे खुराई अपुनबा गी लोक ओरिबा खुराई कोऑर्डिनेटिव बॉडी ना सेंदुना खुराई लमलु बाजार असिमक्तगी हौदुना हौजिक हारि मफम असिदा रैली अमसुंग हेमंचेम सिंधुना चाथरी लोइना सारुक यारिबम बियान मणिपुर के ngam phai kai bi yaroi मणिपुर के अपुम के सकम ने थुवाइ रगलबदी मणिपुर ने निंदा पतांगनी हाइब खोला खाबा लाउना कन्न खोंजन चांगसिनरी अदुबु इंडिया गवर्नमेंट अमसुंग एनएसएन आयंगी भारतता होजि न्यू दिल्ली दा चाथरी बा पिस्तो के अरोइ बटांग के वारो शिंदा करी ओम लाखतो के हाइब दि मियान ngami da butari कैमरा पर्सन इरो मोसा का लोइना पगम सरबा आरसी मंगा इंपैक्ट न्यूज लमलोंग बाजार Coordination Committee on Manipur Integrity Co-Coordination na Manipur gi mafam kayada section mifam phamduna sangsileba khongjang singasida koki inpi infal sawgatuna infal gi tongan ba koki taba mafam singda section mifam phamduna Manipur gi apunma gi saktam kahan ba yaru haiba kholau kaya su laukhre hiramas gi matangda Impact News ki akhana report India lenga amadi nation IM anigi marakta matam kyang mangni jatharakpa shanti gi wari du waroshin purkpum matam da Manipur sokpa yaroi Manipur kahan ba yaroi Manipur gi apun bagi saktam da singna ba yaroi hai bagi wa hauda ngasi Manipur gi tongan mafam singda miyam na khongjang kya sangsele coordination committee on Manipur integrity haiba Manipur khwari chawba lup manga pullaga semba asumba committee se gi lamjing makada kuki inpi Manipur infal na ngasi infal tongan mafam tareta मखोगी कुकी सिंग ताबा मफम सिंगदा वकत खोंजंग चंगसनदुना पब्लिक अलर्ट मीटिंग तौदुना हाइरिबा एनेशन आईएम अमदी इंडिया लेंगा की वरी छानाबगी वरोशिन पुरकु मतमदा मणिपुर सोकप यारोय हाइबा वफम असी कन्न थमदुना मखोगी डिमांड क्या तौरे ngasi mak kuki inpi Manipur gi lamjing makhada वकत mi pham ki मफम सिंग अदुदि ओल्ड लंबुलेन न्यू लंबुलेन हाउसिंग कॉम्प्लेक्स गेम विलेज जोमी बिला खाबम अमदी दिकुरो न चिंगमा तोंगान बा मफम सिंग असिदा मियाम न थोंगरक्तुना वकत mi pham Manipur sokpa yaroi justice pubirau akhoi bu tokhai tana ba sinbiganu akhoi masen punna lehenbiu haba mafam asi pukhatuna kholau kya laugna khungong changsin ki India government bring solution, not problem. India government give peace, not pieces. India government give peace, not pieces. Don't break Manipur. We want Justice. We want Justice. Central government ga NSNIM waro simpurak pada ekhoi Manipur sokpa yaroi habise ibasi demand ne tawrise ngasi pathok ibasi ko Manipur da paliba community atop-atopa mitay pangal kuki aduga atay kangrup singi knowledge yaudana sumaina tawbase akhoi yaningde aduna condemn tawjabani state asigi stakeholder community tongan ba sing asigi problem karigi thosabi dabano aduna government of India na community amakhakta favor tawbida duna Manipur sana lebak ta panminari ba community mayam asigi damakta solution apaba pubira o haiba sisu thamjaning bani government of India na naga peace talk asida moi wari sari ko hoi chamna badu puro mayam gi damakta ko adagi India government so moina facility leina thabakti tawbi da bana phai natragadi asida leiriba akoi Manipur khangde India gi manungda leiriba mayam se loina charang naraga leigini adagi amaso saunarani I nai loi tanarani siba kinara oi adudi India government do phai haisra natra moina ngangnari ba peace talk ase peace ne haina logadra natragana pieces ne haina logadra
aduna moi hujik ngangnari phai ngangno most welcome ni moina ngangnari psiko khoi phai peace pami jat khuding mak mayam se peace pami aduna mayam sigi peace oina ngai do da bichar se tobiyo nakalomda manipur da hauji housing mak paramilitary force kya thajal laktuna thogoni ne thodok tholokpa matamda khogi control to hongna ba midna single leina ba security force ki miyoi kya ama battalion kya ama hauji housing mak tongan ba college singda camp to dona leiba miyamna ubu phangnari matang sida manipur gi miyamna chingna ba horokli bidi jammu and kashmir da hariba jammu and kashmir hariba state ase union territory thokna ani thonga thuai khiba matamda matam adu sijin nakhiba matam adu tawkhiba security force kaya ama thajan khiba amadi mafam adu leiba CSO luchingma kaya ama house arrest na chingba tawkhiba sing adu manipur su toroktuna manipur miyam gi apambagi mayokta thabok torokra haibagi chingnabadi leiri nakal amromda inglising aniga subna amada thokhiba nation IM amadi india government anigi wari chanaba matamda makhogi ceasefire agreement sign tonaba matamda without territorial limit haiba wafamasi yarokpadagi manipur su konsulakpadagi matam maduda manipur miyamna ihau horoktuna akan makhonga changkhalakpada manipur gi makhoi taraga nipan leikidabani adubu hariba orakli femasida hojik waroshin purkani hariba wafamasida manipur kaigumba sokpa taraga di manipur gi namkhai karekpa mani manipur gi saktamda akaiba tholokpa wafam yaoklagadi hariba 2001 gi thodok adu amuhana थोलोए हाइनिंगाई लेते हाइबसिसु मणिपुर के तोंगान बा CSO सिंग अमदि मणिपुर की मियामना लाउदुना लाखिबने कैमरा पर्सन अरामा मिहंगलोन पारमजरी बा खेतमे प्रेमचांद इंपैक्ट न्यूज़ इम्फाल इंदोनगा पिस्तो की वारुसन मणिपुर की अपुनम की सक्तम दा हिरम अमत अकाइब पेरप यारोय हाइना कुकी फोरु किलो सिंगबा कया याउना इमाई वेल कयाना दिंकु रोता खोंजंग संगसन खरे खोंजंग अदुदा सर याखिबा सिंगना हिमेन सेन सेमदना मणिपुर की अपुनम की सक्तम काइब यारोय हाइबा खोलाउ कया लाउखि तुंगदा मफम अदुदा वाखनि फमसु सथखि Manipurda paliba Puruk mayamsi nungai na parminasi, but then the government of India should not give a solution to without asking for all the stakeholders. Kuki mayam NSC IM singna mi lising amahin hatli kun chahum yang kay na manghali may thari aduga lak amahin na refugee oina tari asigum sing sisu Indian government na they should solve the problem first before solving Naga problem. Bisnupur district tasu kokomegi mi makada sathariba pung kun gi sentaliba gi khongjang saugatuna thabak tharom pumba lefki district asigi tongan ba mafam kayada section mifam amasung section khongsat thabada natana lambi thingduna khongjang sangsin ki pung kun sentaliba gi khongjang manungda Bisnupur kaithel nambol kaithel da pofam amata famna ki de dukan kaya laluriti ki thabak tharom sing lepki moirang kaithel kwakta kaithel torabong ithai wapokpi fabok chau Kangvai da su mafam adugi miyamna lambi da tholakuna naga pistokna lamdamasida akaiba amata piba yaroi haina khongjang sangsinki Manipur pumbada kokomina kaukiba pungkungi Manipur shutdown amaram oraga Bisnupur district tazu haiba khongjang asigi achob mami tari maru oiba kaithel namol kaithel nithakong kaithel Bisnupur kaithel amasung moirang kaithel da mi kana khide lambi de gari chena khide amasung masida haiba sugumba khongjang asida pamdaba thodok thoktanaba gidamukta Bisnupur district SP gi mijang makhada police person sina kupna mikup nam singna ngak senduna hoju phawbudi oina thodokpa pamdaba thodok thopagi paw phangdri odum jareba nare sokol sam impact news moirang Kokomegi mi makada hauze NSN amadi India government anigi marakta santi gi wari sanaba asigi warusin ama purakani haiba sigi mayukta yaninda ba phongdoktuna lamdamasida khundari ba forup singi apunba yaninda ba phongdoktuna pung kungi oiba state asi pumbagi oina sintaleba gi khongjang asigi saruk oina thangmoiban singbairongdagi hauraga sekmai fawbada thoganinda ba thodok wathok amata thokide
नेशनल हाईवे असिद गाड़ी चटपगी सांग हानदगी यंगनबदा यामना हंतन सटकी हाईवे असिद लैबा दुकान पुंबा नोमगी सिंथा लिप्तना खोंजंग संगसिनबदा सट याखी सिंगमैरोंगदा लैबा मणिपुर लेजिस्लेटिव असेंबली की अकोइबदा फायर सर्विसेस पर्सनल स्टेट अमदी पैरामिलिट्री फोर्स की पर्सनल सिंगना अकन ममोंगदा सक्सेना ngak सेंदुना थमखी नेशनल हाईवे की लंबी असिगी ना यदा फुरुप कया की मियोय सिंगना थोलक्तुना यामना शांति उबा मओंगदा वाकनी फम सिंग फमदुना खोंजंग संगसिमखी अखोई मणिपुर मनुंगदा मेजर कम्युनिटी हैरसिको कुकी लई मैतै लई मुस्लिम पांगल लई नागासु लई मरी मनुंगसिदा कुकी नसु पामा लईगनी नागा नसु पामा लईगनी इवन मैते मुस्लिम नसु पामा लई अदुबु सेंट्रल गवर्नमेंट ना सिगुम्बसी मसा मसागी अपाम्बा मणिपुर मनुंगदा पीगदोबो ओइरगदी स्टेक होल्डर मेजर कम्युनिटी सिंगसे ताना द्रेंगैदा मोइने इहान हाना नागा सिंगी वा इल्लिसे होइदी याम पेंदे ngamli ba khaidi khoidi 100% oppose tawgani ya basu ngamroi aduna amaga nushina dharma waje pangai da harakani adubu last da aroi bada gi manipur je amana haijilaga ju manipur je kai ba suya ya roi akoi punna kanminaji nungai na danaba leibasi akoi leibiganu nagaland ju nagaland gi thokpa dum leibiyu manipur gi thokpa dum leibiyu magi ngamkhai je sok taragadi akoi nushina ba porakani manipur da ju solagadi akoi ju tumina leiba ya roi National Socialist Council of Nagaland isang muiba miyam hena NSNIM haina khangnariba loop asiga India government ga shanti gi oibo wari sanariba mong asida state asida leriba miyam da tangdul leitana gi macham oiri nakalamrom da state asigi hojik oiriba phibam asida shanti gi oibo wari sanaba asina maram oiraga state asida punna khuna minariba phurup singe marakta amana ama thajanariba gi macham oirabra camera person Biswajin Amar Pongoloina Baudam Jariba Bhakta Tarambam Impact News Imphal Imphal district ki mafam kayada so pak sana wakar khongjang sing sangsinaki wakar khongjang adugi sarkam oina Imphal ukhrulambi gi Napitpalli Kaithelda Napitpalli Mairapai Biluf Napitpalli Youth Club amasung Napitpalli Village Managing Committee ki thomi singna wakar khongjang sing sathaki loinana nongada Mairapai bi Telo Mairapai bi naso sinduna wakar khongjang sing sathabaga loinana Imphal ukhrulambi da rally satki Saijang dasu Saijang Club Mairapai bi amasung Saijang miyamna Manipur gi apunbagi saktam kaibi yaru haibagi wakat khongjang sathaki Yangpopi bazar dasu Yangpopi Gwaltavi Sanasabi Thanna Popi Kunogi Mairapai bi singna wakat khongjang sing sangsingki khongjang asi sagatuna Nongren Nongdam Nongpok kaksing da singba mafam kaya dasu wakat mafam phamki Kokomegi khongjang sagatuna sintha lepkiba namaram oiraga tangai fadaba natana gari sing sanakide dukan sing thonglo ki khongjang aduda Indiana Manipur gi saktam thugai bi yaroi MLA homfu naron sumu Indiana Kanglup naiba thausil tawbiganu haibana singba play card kayasu sijinaki ngasi nongalamdai pung mari rom taba dwaidagi sangthakiba khongjang sing asina state asigi maruiba lambi singi marakta ama oriba tedim lambi dasu chaungna mami taki lining laison anai amasung tangai fadana sangdraba yadraba thabak tharom singda marinaba gari singratana passenger puba gari senakidi amadi lambi mataida hangliba dukan sing paktaknana thonglo naki lambi asige kwaktel baza sangangai amasung malomda lamdamanungi miyam sing tholakna wakan fam sathaki airport gate ki mai unabada sathaki ba apunba sangangai miyamgi wakan fam aduda sangangai gi manungsa na khundari ba kawi furuki isinau sing sustar yaki ngasigi wakan fam sing aduda naga pi stokna manipur gi ngam khai sokan ba yaroi tangdu laitana level andam ama oina ba aikhoi puna honamina si haina thaba play card sing sijanaki
Coordinating Committee on Manipur Integrity Kokomegi mi Makada United Club Development Association Susindana Paswa Eastern Constituency Manung Sanba Ramji Kul Yengkom Lerak Tingbaizam Lerak Yambem Lerak Lokham Leraki Miyamna Pulaga Ramji Kul Mapada Section Mifam Pambaga Matungda Section Kongsat Satkare Section Mifam Singasi Uripok Sorbon Tingel Lalamung Amasung Kaitelman Bin Singba Mafam Sing the Susataki Hairiba Mafam Sing Indonaga Pistoki Warusin Lakpada Manipur Apunmagi Saktam Kaiba Yaroi Kanglup Furup Naiba Tawong Satarapa Yaroi Haiba Akan Mukolau Kayasu Lauki Women's Welfare Organization Pasway Part 2 Mayalekai na Sindana Wakani Fam Kare Wakani Fam Adugi Sarkam when Yamna Bamiamna said Asiki Apunmagi Saktam Kaibi Yaroi Long Lip Manipur Haiba Kolau Kaya Sulauki Santigiwari Sanabasina Maram Oeraga State Asiki Apunmagi Saktam Kaibagi Wafam Lak Patolagadi State Asi the Lady Bamiamna Tawai Kubak the Haplaga Sapsana Tenagani Haina Wakat Kongjang Noi Singna Tamlakli Kokomina Manipur Pumada Kongjang Sangsanaba Lauk Toki Bagalona Kongjang Sing Sarkam Oin Infal Whisky Mafam Kayadaso Section Wakat Kongjang Sing Sangsanakre Section Wakat Kongjang Singadu Sarkam Oina Lamsang Kaitilda Nupi Kunai Lamsang Kaitil Apun Malufna India Lenga Ki Tausel Yanida Fong Doctona Wakat Kongjang Sataki Nakalamaromda Tagel Kongbal Progressive Association Amasung Tagel Kongbal Sapat Taurang Nupi Marufna Puna Wakat Kongjang Sataki Naurem Thong Kumantem Laikai Tagel Kongbalda Sataki Wakat Kongjang Aduda India Lenga Ki Tausil Yaning de Manipur Ki Apunmagi Sakta Mamasung Territorial Integrity Kai Biaru Haiban Singba Kolau Kaya Sulauki Ngasigi Kongjang Asiba Sawaladuna All Manipur Students Guardians Organization Amasung Singjamai Apun Manupi Lufna Sinuna Singjamai Sagurakpam Laikai Mapada Lambida Thoraktuna Section Mifam Pamke Infal East Ki Wangkai Pujalam Paktasu Laikai Asigi Club Amasung Mera Pai Bising Sinduna Mifam Pamke Konung Laikai Wangkai Kaitel Asangbe Itamamadi Kongjom Kaitel Dasu Miamna Wakat Mifam Sing Pamke Mifamadugi Matakta Makatara Padamiamna, Manipur ki Apunmagi Saktam Kaibi Yaroi, Long Lip Manipur Haibina Singba, Kolau Kayasu, Lauminaki. Manipur Pumbada Kokomigi mi Makada, Satariba Sintale Pagi Kongjanga says Jiribam District Su Sauna Mamitaki, District Asidasu, Lambi the Gari Senakide, Mahilo Sang Sing Tong Lona Kilonena, Kaitil the Port Say Yonakide, Sintale Pagi Kongjang Manungda, Pam Daba Togdok Toktanaba, Jiribam District Police na, Akan Section Taurang Singsu, Lokatki. Kokomigi mi Makada, Hairangoi Tong Maka, my Bamlekai de So, Star Volunteers Corps, Amasung, Women's Social Cultural Development Association, Apuna Sinduna, Lekai Eduki Community Holder, Section Mifam Famdana, Kongjang Sangsin Kre, Lunena, India Lengak Amadi, Innocent IMG, Warusin Purpada, Manipur Apunmagi Saktam, Hiramatada, Kaihanba Yarui Haiba, Wafam Asida, Yumpam Oibukolau Kayasu, Lauki. NSN IMAMadi India government and Sandri Basantagi Wariga, Mari Lenana, Langol Ginestan Gambilesta, Cookie Furupki, Muikayana Section Mifam Pamkre, Section Mifamaduda, Cookie Welfare Association, Nasinduna, Satakibani. Naga solution lakpada Manipur gingam kai kai yarui haina ngarang mera paiduna section kongset ama kairang komidok tagi korai lamlong fawbasat kore kongset adu kairang komidok amadi khabai soi anigi prajamiya na silaka satki bani kongset adu da Manipur gingam kai kai yaroi state asigi constituency hongpumaki mute sing na amat oina kongjang sangsen yu haiba kholau kayasu puna lauminaki ngase laikai iram da masin Manipur di sepen ngasi ya hin sitanga Manipur Kaksing district asu mafam adugi miyam na Kaksing Bazar
Ibudau Nahwan Lai Lampak to Sintha left on a section Mifam Sathakre, Join non-government voluntary organization Kaksing, All Kaksing Students Union, Kaksing Baza Apunban Imaluf Amadi, KBBWA na Sinduna, Sathagiba section Mifamaduda, NSN Amadi, India Lengaki, Peace Tokna, Manipur Apun Mag Saktam da Akai Pipa Yaru Haiba, Kolau Kaya Lauki. Thawbal district aso kokomi ki sintale pa ki kongjang sagatuna miyam section kongset kaya sakhiba golena wakani fam kaya fam kare pung kun ki sintale pa ki kongjang asina maram oiraga district asigi maru iba kaitel sing thonglo na ki lambi sorok ta gari sena ki de school college sing thonglo na ki kongjang manungda pam da ba thodok ama de thoki de sintale pa kongjang asigi sorokam oina district asigi mafam kaya da miyam na section mi fam amasung kongset kaya satki Kongjang Singasigi Manung Sana Hyang Tang Apun Mamayra Pai Lup Amasong Singjami Matak Tok Som Laikai Ginupi Yaifa Saukat Taurang Lup na Sinduna Lep Tana Wakan Fam Kre Mifam Madu Saru Yaki Basingna Manipur gi Apun Magisaktam Kai Yaroi NSN I Mamadi India Lenga ki Peace Tokna Manipur da Akai Pirak Labadi Lamdamasigi Miam Galunena Kongjang Sing Sangsingane Bukolau Kayasu Laumina Kre Kokomi ki sintale pa ki kongjang saugaladuna yamlaba miyamna ngasi nambole mapopam bazar da su wakani fam sathakare wakani fam aduda saru yaba miyamna NSN IM gi warusin purapada Manipur gi apun magi saktam kai yaroi long live Manipur haina thaba play card kayasu sijinaki NSN IM amasung India lengak ani gi marakta sathariba santi gi warigi warusin lor Lakpaga Marilena, Kokomina Manipur Miamga, Kusanaduna, Manipur Pumba da Sangsiliba Sintaliba, Kongjangasi, Haying, Nabiba Amagin Midang Waram Pungtar Fauba, Sang Dokli Haina, Kokomagi Assistant Coordinator, PS Nando Luang na Fongdorakli. Ngasi Lampiel Patalaiba, UCM Office ta Pang Tokiba, Pong Famamada, Nando na Makata na Hai, Sintaliba ki Kongjang Asi, Haying Numidang Waram Pungtaruktal, Lucilabasu, Kokomi na Manipur Miamga, Kusam Naduna Sangsiliba Kongjang Asidi, Sapsabu Waf Mama, Kangdri Fauba, Lepaleta na Sangsin Kigani. Hayang numidang waram pungtar fauba sangsin gadariba sintaliba ki kongjang asida kongjang loi singna kanglup masel gi marakta lana khana gadaba kanglup masel gi marakta irang thokpa yaba khana senaba thokpa yaba mawongda kongjang sangsin biganu karigumba kanglup masel gi oiba irang tholalabadi kongjang asi mangba yaba aremada taba gi film da lakpa yai kongjang asina hayeng pangthokadoriba good festival da athing mamata laite kongjang loi singsu festival asida saru yagadaba amadi Yabagi damak satuk sasin tauriba sing da ayat pa apan mamata bibigano haiki mangna makata na haiki bada hausi fawbagi oina NSN IM amasung India lengak anigi marakta satariba santigi warigi waru sinasigi matangda chapsaba wapam amata khangmangamdri purakaduri bawaru sinasigi matangda Manipur gi apun magi saktam amasung territorial integrity da sogaloi haibagi chapsaba wapam mama Prime Minister na atubada khanglakadabani suhaiki Hauji warosin purpada Manipur gi interest solkani habisi Manipur miyamna adugi matik mi pairi aduna ngasi asi akoi kokomina miyam ga loina akoi sinthala poi khongjang changsin jaraga haide be hiram sida yamna full attention da akoi lejara iri hauji oirekni ba phibam achida miyam si adugi matik tension wange adugi matik singna ba faure aduna masi sina maram moraga lamdam sida hingminere ba kanglup furup singi marakta kanglup ki irang ji thoktana ba pamda ba thoktana ba kanglup amagi thamoi de nungai roi da ba kanglup amna warogo da wapam je thambidina ba koi kokomina hana dagi songna miyam da pil tokdana lakchari government of India ga NSN IM ga warosin purapagi tangkak asi press conference tawji bungpam si bawdi karino haiba khangbang ngamdribina kokomi gi khongjang si hanthokpagi odong chabada khoi lejidri hayeng si lamdam jida hingminari ba pachoba furu ama ba kuki chin naw singi kut festival leibiragasu festival net karigma makhal da khoi ayar apan bijaroi khoi changsin jariba khongjang achida ato ba furup singna kaigma lana su lobi Indonaga pisto ki warus laktringi mangwenana lenga na paikar pa section thaurangi sarugam oina state asigi Imphal East ambasu Imphal West ki manung sana leiba government ki mahi tampam sangkharda ngarang ahingdagi hauna BSF company kaya deploy to bahawkre hiramasi matangda paudamama Hꯧji lejari mum si Dam College campus ki akogi Dam College of Teacher Education haiba adugi get mangdani mangdu birishi akogi Indonaga pisto ki warus ne si
ngasi October 31st asida aroi boina tawguni habagi pawsi mayam nangnarabnina masigi mangunna pisto si warisina kari lakpa yabage habadogi section tharong lokhotpa manba mongda deploy tawba hore college kya Impal East Impal West ki mahong kya dare ton ton college sing maroina Porompat ki modern college amadi akhoi Maharaj Bolson college BSF company kya deploy to hore asi company kya deploy to ri ba asi akhoi gi masi na takpadi akhoi gi naga pisto asi waration asi akhoi gi Manipur gi miyam na taliba pisto sin marom orega Manipur gi apun saktam da kai bi aroi haiba pot asi gi mayok ta lakada bo man ba gi saktam u fangli loina akhoina phangbo pawk da akhoi gi security deploy asi thani chupna chathagani hairi adu maraduna thani chupna chathaba taragadi naga pisto ki waration asi gi matungda akhoi gi mayamna yamna mivainari ba akhoi gi citizenship amendment bill asi so pass tor katra haiba gi singna basi mayamna ngangna ba hore Manipur yamna taliba akhoi demand asi phangni tra phangoi habasi tamangamdri polonjari ba lalpalo hengoloina camera person Subhash Sharma Impact News Impal Naga pisto ka mari lenena mahiloi sang singbu military zone onthok naba honera pathong asi mahiroi khunai gi song na laibak thibani haina Joint Students Coordinating Committee JSCC na awang thakta yanne ba phungdorakli DM Thesis Education Modern College amadi Maharaj Bodhisandra College ta ngasidagi deploy toba hauriba military force sing khudak ta lautho makha ta na thamlabadi mafam matam yengdana committee asigi sabsaba firep laukthor lagani haina JSCC gi media coordinator Sajad Buyamayumna Fongdorakli. Kwakatheda Labour Manipuri Students Federation MSF ka loisang da pangthoki pa promise nguna ba Sajad na manglam sattagi hauna mahitampam sang singda military force thamba yaroi haina JSCC na sangsilaba khongjang laina thawang asi satharak pa laibak thibani Manipur University campus manungda laiba Assam Rifles ki campus si lokthokna ba Prime Minister ba Manipur gi governor da memorandum pisinduna khongjang kaya sangsinduna lakli Kongjang asigi pakomane kema asigi atuba matam da lokthokna ba honeragani haina ingum jale sini tarani pani October tara manga da lenga ki maiki dagi JSCC da thajaba pirapa laikrabani asiguma kaya si laina lenga na tha asigi kuma panda serol thoktuna ngasidagi mai tampam sang singa sida military thamjilakpa gi thawong asi mairoi khunaibu singnabani haina mahangna fongdoraki loinana koigi sigumloba ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯂꯩꯕꯥꯛꯁꯤꯡꯗ ꯂꯥꯟꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯊꯥꯅꯗꯕ ꯑꯗꯨꯝꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯅꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯑꯩꯈꯣꯏ ꯊꯝꯖꯤꯜꯂꯛꯄꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯁꯤꯟꯈꯤꯒꯗꯕꯅꯤ ꯂꯣꯏꯅꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯃꯁꯤ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯣꯏꯔꯒꯗꯤ ꯑꯦꯅꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯝꯗꯅꯕ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏ JSCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯦꯠꯄ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯊꯝꯖꯔꯤ Gari awan laikai da laiba Notice Assessment Solution Nias ki miyang makada pangthopa All India gi Assistant LIC gi exam nga si Kanglipak Student Association na Tingjin Kre Tingjin badu da KSC gi Secretary General Seram Hemjin Hai Center Madi NSN IM ani gi marakta Sathariba Pistok na Manipur gi apun magi saktam da sogalakpa yaroi haiduna ko minanga si Sinthalip na Kongjang sangsenaba laukthok ki badu gi mayok tanga si exam Satharaba si laibak thibani Nias ki in charge oriba Delhi dagi Parit Malik amasong staff sing na KSA da laktuna wakal taminarba phawada Nias da athingba thamle makhoi sing asi Laiba ki mayukta laibani haina KSA na lawdaba ngamde loinana asiguma thabak asi matungda amu hanna tawbiganu haina sulamda masigi miyamda appeal tawrakli On India gi oina laisi exam asi khoi Notice Assessment Solution haina gari on kai laiba exam center asida ngasi gi aroiba kanglipak asi gi aroiba saikhai ama Nagaland Pheo gi mata ngangnariba asi gi Sinthale Pheo haidar kokomina koloktokiba adubu singnaduna ngasi gi Permit Malik Delhi dagi asi gi insurance salaiba Notice Assessment Solution asida khoi gi on India gi exam LIC exam pangthoklame adubu hariba luriba tampham asida ngasi gi insurance asina iramdam asi gi situation khangdana ngasi gi tungi khoi gi mahorong gi leglaba khoi gi kanglipak ki iramdam asi gi miyom sing amsung sada sing gi kaim kandana candidate chani chom gi damakta khala kanda makhoi exam paktholong ba habsi yamna laibak thibani asigumba laibak thiba thodu asi matungda amhona tawbidana basu khoina assessment gi solution gi mechanism khangan sari loina ngasi gi exam asi khoi assessment solution gi khoi insurance asina on India gi khoi company singda amadi on India exam singda khoi convince taro kanda nauna kini singdagi exam schedule lemna basu KSC mechanism gi khangan sari NSSS solution ase KSC ga wakhan tamne difa bokda matam bakdana thinin jare
Manipur ki apun saktam kaidna Manipur lengang na paikalaba thabak singda lamdam asigi miyamna thajaba thambi haina Works Minister Thongam Biswas in Fongdorakli waphamasi Manipur lengak na sindana first MR ki paragram da pangthokiba National Unity Day ki thoramda haikibani laiba asigi freedom fighter sada Balabavai Patel gi mapok komonga mari lenen laiba sinba thungna pangthokiba thoram gi manung sanna pangthokiba thoram adu Manipur lengak ki minister MLA singam sung lengak ki maru official kaya susar yake Tharonggi sarga moina pangthokiba tongan tongan ba contingent mapana saru yaba mass pass amagi salami Works Minister Thongam Biswas in Woki Manipur da asigi sahi kya ki mamang lagi koi tongan group kya na koi ki lebak si iram da masi ngak kuna lak le ba kuna masi kai da lak le nasi su koi kai da ba sarkar asina amati kai da ba ki masak leitena ba Bharat Sarkar amati Manipur Sarkar na kanna hone puna asida Manipur ki praja kone manna Bharat ki naran kone manna thaja biduna thaja ba amati positive koi ba karon ga dole na sabi na duna koi masen amatani habe ki wa karon da ki jat amagi khena ba counting ba ya le wasu lungai ta ba ya le wasu amati madu forgive and forget hai ba pam hai ki wali si pale har ka koi kunna hingme de wasi tanai khajana Sarkar lai Laibak sin bathung na luna na thamne bagi pandam da satharakli ba Swachh Bharat Mission Manipur da di mapung fana sathan mangamdre hiramasi matang da Impact News ki news reporter Lucky Laila Pama song cameraman Binod Achom dagi minoba akana pawda mama State asigi khwaidagi chawba kumhai singi marakta ama oriba ningol chakawba kumhaina loikibada khwainaman kaithen su amot akai amadi fata hautina wai chaire haibada haman mathokloi ningol chakawbagi damak lambi fawba thingdana kaitel fambi kaya potchai yolanki adubu potchai yonba loiraba matung arem akhak sing lambida adumak chaithoklamana khwainaman kaithen amot akai na pumthan thalhauri ngarang chakawbagi si loina wana rangone ningol mayam kawbagi nahan gi adagi yolamba mayam adagi sida duty taba ma imung manung loina chakawrongone ba adugi problem khara leba ne masi ai mota hadi masi ikai ningai di oi adu khara thunong to sengdok piyo nan ba khwa pa khaga nan ja ba mayam tawi ja khai da pa me ba ko wa khan je adu bu ya de ne mayam ni na people sing si da madugi awareness ama pibadu yamno phai adu people sing si hana number 1 gyan ta hanba ma sangi haina ai wakhalade numai thamjani Prime Minister Narendra Modi na luna na thamnaba mission amadi campaign kaya ama haudokli adubu state asidadi campaign sing asi table walk khaktamaki oirabra haibada haiman bathokloi adum table da kaida de adum media ge kai gi through da moida interview tawba kan da so adum haire dune adum adubu machinery sing haitare Sarkar ki thabu tori sing je loi fail loi ba lengak ki masigi dai tori masing je ason bani masi isana khangna khara thuna son to kano to biraga prime minister na to hodok cheri ba kano si khoi ge mai gi scheme masi mai pahana hona bi haijaninge Harau kumai kya loikrabagi tungda Khwainban Bazaar da chaiduna lairiba amot akai sing asidagi tholakpa manamaha kaya kaithel asigi maya da chathok chasin tawbada akchang solakpa yabagi machak ama oiri lamdam asida naga pistok ki irang tholakadra haina niknik launa lairingai gi cherak asida sintha lepagi khongjang laibana Imphal Municipal Council na phata hauti sengdokpa ngamlamdabasu yai senghani si sengbi dabnti gi moina mai na kamon sengdok ne ba ko Masih orang na hade sing desi kai gino ko imau jo khali ni ai wakhandani masi laina mayam sandorani bo suti manung leira bu ko sumba thabak chiri khala lepan ning de basi di lai amol proje yari gi thun lokto ningi aduna thu matam masi lokto ningi natra di laina kyam sandok tana mo sina mai khudong thibo kyam thol kan hai ningi Mahatma Gandhi ki cham yankai suba mapok kumonga mari lainana India ki Prime Minister Narendra Modi ki luching makhada September ki tang 13 dagi October ki tang 23 fawba luna na thamnaba chathakiba cleanliness movement adu ngasi matam hendokpagi sit sengdribra haiba wahang kaya ama mari lainaba singda hangba yari Prime Minister Narendra Modi ki makhada India pumba luna thamnaba campaign kaya ama Swachhata hi Seva campaign adagi Swachh Bharat Mission amadi atopa campaign kaya ama luna thamnaba hodokli Manipur dasu haukiba September ki tang 13 dagi Manipur ki Chief Minister N Biren masana hodoktuna Manipur amadi Imphal City manung sibu luna thamnaba kaya ama honari adubu ningol chakauba amadi harau kumai kya loikhra matung Khwainban kaithel gi akoibada lairiba plastic waste sing adagi amon akai kaya ama paisanduna lairiba adagi Imphal Municipal Council na plastic ban taugi haigi sing sisu yeng ojiki phibam sing asi yeng lor matung dadi Prime Minister Narendra Modi amadi Chief Minister N Biren na
launch tawgiba scheme kaya adagi campaign kaya si amon akai singsi yengloragadi karisu kanadaba oina uri IMC ne su haiba amon akai sing asi sengdoktabna maram oraga chatok sin tawba mioi kaya da su khudongcha da kaya ma mayok na hali masi sing asi karma matamda government na table work khatana tana field work ta karam kanda tawgani haiba dudi yengmina batari camera person binu kolon na pawdom jari ba laki la lakbam imfa London da thasi ki tang kuma panda kanglei pak lamdam asi India gi loilam lengak ta gi maning tamle haina lauk thopa ga lone na Manipur State Council ko ba government in exile ma sem le haina lauk thok ki badu laluf pripak na taram na ok pa ga lone na sagal li hairakli lone thing kraba laluf asina thador pa chewla da Indiana kanglei pa po income jali singa chama pani phuma panda namdun loksin kraba matungda ningkha tamna bagi tongan tongan ba khongjang kaya ama sangsendan lakli Yamem Birenama Song Narimam Samarjitna United Kingdom da Islam Laurabamatunda Makoina Sangsilak Liba Kongjangasi Kanglei Miam Hufna Saukat from Toy Hainasu Jerusalem Tarakli. State Minister N. Birena Koki Sin Mizo Furuf Ki Kwaidi Ki Saubakumai Savang Kutki Yafa Pauzil Pirakli. Chief Minister Namahaki Pauzil da Kumayasi Furuf Ahumasigi Laurak Pantha Lorapada Mapu Mabu Tagat Pagi Kumaini. Kumai asina lamdam asida laimenari ba furup masel gi marakta nungsi sanaba ngakpi haiba purakpo oiresanu hairakle Minister Thongam Biswajina su Kuki Sen Mizo furup ki khwaidagi sawba kumai khut ki afa pauzil pirakli Minister nama ke pauzil da mahi marong yamna lokpa ngambagi mapu mabu thagat chabagi kumai asina Nungsi sanaba saksu lining lai sulge khenaba thamdaba adu saktakli komayesigi nungi oiba wakhalol asina miam punamakna konsenduna saukhat palamdam ama purapo oiresanu hairakli Kumjali Singh Machapan Marfumari ki October Kuntra Mathu Deleba Asagi Prime Minister Oirambe Indira Gandhi bu Masamba ki Ghat na tamthi na hat ki bathaudo poning singduna Lebak Sinba Thungna Pangthok Liba Rastriya Sankalpa Divas National Rededication Day State Asigi Thak da Pangthokre Thoramadu Manipur Lengang na Sindana Secretariat South Block ki Conference Hall da Pangthok ki bani Thoramadu da CPS ki warul perioduna Health Minister Jayant Kumar Hai Leba Asagi Prime Minister Oirambe Indira Gandhi Miam gi damak da kathok pagalunena thamoi sengna Tabak Torumata Natana, Apun Magi Pausel, Sanduk Lambi, Atang Lusingbini. Lusingbi Sigi Tang Laba, Pidam Sing, Laba Sigimiamna, Tamoy the Lady, Mahang Pamzana Wakalon Sing, Ning Sing Ba Amatu and a Punsin Mamasung, Tabak to Ontokpana, Palon Toromasi, Pang Topagi, Wan Tok Legani, Masileba Asi the Lady Bamipun Kudimakna, Tabak to Ontokminasi so Haiki. Every country, every nation, every state, important we say we need to have our own territory of Leibamtwe. Madugi integrity, Madugi integration, Madu Leibamtwe. Different communities Leibam Yamsangsi. Mase koi powerful Leibamtwe state oge habitatagadi. Amma Maka Madugi the sense of unification the Leibamtwe. In the other Leibam Makalgi Tongan Makli community Yamse. South, North, East, West, Masala Makli Yamse koi. Punjin Bamsang it. Punjilang Matunga. Leibam leaders in the Takpir Makli Paraskin Japan Huna Nation Bamsang. Koi Madeba Majatiki Dam Takatopi Filamadu Indana Mahang Pamjalam Bharat Life say. Hena chokhat ba anu makli maduna inspire tor makli dream anu new dream samala pa new wisdom amma higher wisdom amma matu loina global challenges masim yani face to mi namangamba batik sa makli adu makli mission oi shame Kaino People's Welfare Association gi Kuntram Durak Suba Mapukuman Thoram Club Asigi Ground the Pangthokre Thoramaduda Laikhidraba Kaino Kungangi Hiram Kayada Lamjing Lamba Layu Krab Ahal Singh Mafam Haika Lekat Tamduna Kai Kunamas Utke Ngasiga Thoramaduda Kaino Gram Paza gi Pradhan NG Sovana People's Welfare Association gi President Y Norton Kaino Gram Panchayat ki Ward number 5 ki member CS Mombi Lunela Kaino gi Sena Citizens Kaya Susar Yake Rastriya Ekata Divas National Unity Day ga Marinena Run for Unity ki Thoram ngasi Manipur supang thokre India gi ahan Home Minister amadi Deputy Prime Minister Uramba Iron Man of India Mingthol Pangkiba Sada Vallabhbhai Patel gi mapok numit October kuntramathoi da ihan hanba oina India da 2014 gi October kuntramathoi da pangthopa haukiba Rastriya Ekata Divas National Unity Day ga Marinena Run for Unity ki Thoram ngasi India sinba thungna pangthokna bagum Manipur da so UDF and Sports Department sinduna Komalnapak Sports Complex da Run for Unity Day Thoram pang
पांथोखरे ngasi thormadu da yas ki minister letpau hauki lok sabha ki mp dr akiranjan moa gi president amadung education minister thoksom radesya amasung yas department ki commissioner bobby waikom is kalolina lamdamasi gi masak nare bami kana saru yaki manipur ki tongan ba masana kaya gi sandaroi singaduna lusingduna lamjela du lam thaki yamna nungsi chanana leminaba manipur ama simgatpada akoi khudimaki responsibility achoba le haibagi wakhan lot thamakanda manipurda shanti amadi nungai na nungsi chanana leminaba oigani haibagi themda run for unity function amani na som pangthok banate akoi gi wakhan lot akoi gi thamoi nungda akoi punsan da yate nungsi na chanana leminaba yate haibagi wakhan lot do achumba lambi positive thinking asomda pusalakanda apunba leibak manipur apunba india masagat pada mateng oigani Run for Nation haiba theme da November ahum da pangthokani haina tawramba tarahum doi suba mega marathon leibaki irangna leibana maram oiraga matam kaktana yethokle haina United People's Front UPF na thadorakpa cherolama da khangalakle Wanson UNS Korea Junior Open International 2019 da Manipur ki sandaroi Mairaba Luang semi-final sangkre tournament si haugi October 23 ki November ahum phawba Korea gi Miyang da Badminton World Federation amasung Badminton Asian Confederation gi makha da Badminton Korea Association asinmani tournament si da Mairaba na medal ama loba ngamkre Satellite transmitter yauba Amar Falcon usek ani ngasi Tamelong district ki Pusing village ta ki thadokre ngasi thadokiba Amar Falcon usek ani adu amom ngaktani mamingna irang amasung Pusing haiba maming sing thole loinana irang haidiba usek asigi arumbana gram chama yankhaimanga amasung Pusing haidiba usek asigi gram chama muftramanga lumi haidiba Amar Falcon usek ani adu Manipur gi forest department gi makhada laidiba Tamelong forest division gi matenga loinana Dr. Suresh Kumar na Wildlife Institute of India gi team ga kusam naraga purakhibani hairi Manipur ki health tech startup ama oiriba Picassoit Health Technology Private Limited ta Business Award 2019 gi manung sanna innovative concept of the year gi mana pirakle Guwahati gi hotel Palacio da the Indian Awards haina sinduna pangthokiba Business Award 2019 gi award ceremony da mana se khusnarkibani panbayabadi Picassoit ki anoba office ama handak ta Guwahati da hangdokkiba su leikrabani loinana North India da laiba General Public Sing the Health Care gi khudong sab pinabagi pandam da mobile app amasu November tha sida hangdoklagani hairi Jammu Kashmir amasung Ladakh pu anoba union territory ani oina ngasidagi laire haujik laiba asigi apunba state kuni panamadi union territory mapan laikre loinana former IAS officer Radha Krishna Mathurbo union territory of Ladakh ki ahanba lieutenant governor oina was laukre Leda pangtopa thormamada Jammu Kashmir High Court ki Chief Justice Gita Mittal na RK Mathurbo office paiba amasung arunba ngapagi was lauki wasalobagi thormadu da Prime Minister Narendra Modi na da natana Home Minister Amit Shah sar yakide RK Mathurbo Ladakh ki Lieutenant Governor oina wasak launana ba laukthokraba matungda ngasi wasak lauraduna ngasidagi Jammu Kashmir Reorganization Act 2019 sanaba haukre RK Mathur kumja lising machapa humtra taret base ki Tripura cadre IS officer ase kumja lising tarani pangi November thada Chief Information Commissioner oina thabakta gi potha gi bani ma kumja lising tarawng tara manga fawba Defense Secretary oina thau purama tanatana hauji Tripura gi Chief Secretary gi thau su puri bani maraga sida Girish Chandra Morma busu ngasi Jammu Kashmir gi Lieutenant Governor oina was laurgani masagi sahi yang mapan suraba Morma Lising Chanipan Maframanga Bets Gujarat Keda IS officer asi Modi na Gujarat ki Chief Minister oringi matamda Principal Secretary oina thau purami Hauji arobada maruba pawmuna Arun Rabi amadi Thungailen Muiva ani lusingduna sanaki bagwari na aroi bagwari oidri Manipur Assam Arunachal Pradesh amadi Nagaland ki government singamadi stakeholders singa wari sadarba matungda aroi bagwari logadabani haina Chief Minister Nongthoma Birena hairi
Naga Pisto ki warusin purapada Manipur ki apun saktam kai bi yaroi haina ko minalusing lautho ki bagi matungina mafam kayada paktak na sintali bagi khongjang sing sangsinari Kokomina Manipur miyam ki kusam naduna Manipur pumada sangsilibas sintali bagi khongjang asi hayang nabimba amang ginumidang wairang pung taruk pauba sangdokre Naga Pisto ka mari lenena mahiloi sang singbo military zone on thok na bo honara pagi thawongbo mahiloi khunagi sauna ra thibani haina Joint Students Coordinating Committee JSCC na yani na phongdorakle Manipur ga apun magi saktam kaidana ba Manipur laingak na paikhala pa thabak singda namnamasagi miyam thajaba thamyu haina Works Minister Thongam Bisojina phongdorakle Amasung Jammu and Kashmir amasung Ladakh po Anoba Union Territory ani oina masidagi laire former IAS officer Radha Krishna Mathurbo Union Territory of Ladakh ki ahanba Lieutenant Governor oina wasak laukre